Loukrakpam Ningol haina mingthonba Manipuri feature film amagi Yaipha Thouni Thouram ngasi Manipur Press Club ke Thangjing Hall da Pangthokhre. Film asi Car Pictures ke ahanba production ne. Yaipha Thouni Thouram aduda Film Forum Manipur gi Chairman L Surjakanta Sharma, Jila Parisad Member R.K. Taruni, Film Forum Manipur gi Hanagi Chairman S. Mangoljao amadi Senior Journalist Sonia Soren Sangbam su saruk yakhi. Film asida silhaiba Kishan Shoma Devita Jelis Deni Priyo Gopal amadi Lalita Biyauna maming lairaba artist kayana tongan ba saktam langli. Film asigi story na Barun Laishram na ibani, editor amasung audiographer na Hai Sanjit ni aduga director na Thoiba Soibam ni. Film asigi story writer Barun Laishram na Hai Loukrakpam Ningol hairiba film asi social issue amasung romance the best tawbani. Film asina family value amasung maruk mapang oibage maruk mapang oibage mari laina na miyamda paujel pinaba hotnari haidi. Car Pictures ki ahan thongiba Loukrakpam Ningol her film asi family hoi romance na romance the best of film plus as they are see friendship ki matang da ki family values aduga social issues element kara kun hapse habadi power based violence side na akuina chobusin na masai tuba family ko peace da haitai peace da violence business the violence have time sigma da su ko itong element sa makapaga romance ki love story ki pot tuga magi ki social issues ki po sig balance tong na haitai blend tor kada kona yamna jaba film ma ko bin ham ki khajaba